Sector khudingmakta discipline amadi passion watpana lamdam asi hiram khudingmakta sothaduna leibagum tawri haugalakliba naha singna asoiba pumba thidoktuna chumthokpa matam oire haina horticulture and soil conservation department ki director K Debadutta sarmana fongdokre wafam saying asi All Manipur Progressive Farmers Association amadi Arambai Tengol Unit 14 na sinduna 1000 Kangzaibung Community Holder Role of Youths in Sustaining Agriculture haiba thimda nongmagi oiba khananainaba amadi awareness program pangthokhibaga mari lainana fongdokhibani mahangna makha taraduna loishandana leiriba irang asina maram oiraga lamdam asigi senmitlon asi chahi 10 kun hena sothakre state asigi senmitlon da achoba thodang ama loriba lau singubagi thabaktasu yamna chauna chaitheng ama piri Agriculture sector yauna tongan ba sector sing amuhana chawkhat nabu hatnabada lamdam asigi naha singi achoba thodang ama leiri Arambai Tengol gi member singna lamdam asigi agriculture sector da makhoi gi oiba kari thodang loba yabage haina khana nainabagi mifam ama pangthokliba asi yamna matam chare Jahi Kuntra Nipu Hena Lamdam Asida Agriculture Gamari Nabaluishang Agriculture Department ICAR Amadi CAU Lairabasu Masigi Kanaba Lobangamdri Naha Singna sector Kudingmakta passion Amadi commitment Amagaluina na Tabak Tobangam Labadi status Sigi Chaukat Pagilambida Yang na Changsin Bangam Gani Haina Fongdoki DMI की मखाद स्कीम मोइने यावनी मसिदा पीरिबा खुदोंग चाबा सब्सिडी मागी ग्रांट से असुक्की मतिक यामग्रे मसिमक कोइ तौबा याबा पोट अमनि सुमाइना हौजिकान की नहासिंग कराइदा अखोइगी वैल्यू चेन सिदा हौजिक अखोइदा पोट पुथोके अखोइ म्याम जि हुप्तना लबुक म्याम सिदा कैकैनो थारजिने अदुगा अखोइ हेक्टर नुंगाइगदरा नो करिनो अखोइना सिंदोरिसे थादोरिबा पोटसि कराइदा पुगदोबनो पुग्रगा करि तौगदोबनो कनादा योनगदोबनो पैकेजिंग न कमाइन तौनी ब्रांडिंग न कमाइन तौनी Quality management is combined toni, standard na combined maintain toni. Hybrid chingba chain of business ladies, chain of steps lady. Sigi chain kuding makse, step kuding makse. Sidai sida employment generation livelihood ki achowa room singche loina lay. Ngasigi khana nainabagi mifam aduga mari lainana Agriculture Department ki Director Peter Salamna Agriculture sector da lamdam asid leiriba naha singna yausilabadi yamna khumang chawsen bangamgani haiki agriculture land hantharakpa climate change isingi chaw amadi ising thokpa ikang thokpa amadi laina tilna kaya asina maram oiraga lamdam asigi agriculture sector da yamna chawna singnaba ama oiri singnaba kaya ama leiragasu agriculture department na matamatam gi oiba thabak thoram kaya paikhatuna lomi singna thengnariba khudongcha daba kokhannaba honari haiki Mahangna makha taraduna mamangda lomi singda urea fangdabagi thengnaramba awaba chahi asidagi kokhannaba kanna honari campaign ama oina department asina double cropping tawba yaba valley gi apunba lofam hectare lakh amagi manungda ki hectare 15 rom jakhaw thananaba thorang paikhatlagani khongthang asina lomi singi senmitlonda yamna chawna ahongba ama purakpa ngamgani haibagi thasaba thamlakli ngasigi thoram aduda CAU Imphal gi Dean Professor Indira Sarangthem All Manipur Progressive Farmers Association gi President K Thoibamite yauna miyoi kayana saruk yakhi Farmer na bu yaragadi ayamba koi chahau se tharaga chahau sina return se koi ki cash crop oina tawbani na return se ayamba phangadra na khalaga chahau se koi mapan da su demand se yam leire pot se puthokpa khatang yaba nate market se yamna maru oi Manipur da di hojik se koi ki crop Manipur da yamna phai hena already established tawraga leiba market already leiraba crop se khar khaktani yamde chahau se market phajana established tawra leiraba mayam dagi mapan dagi mi myam loge hena Manipur da pik thanna trader myam laga already Manipur da lawrage na ready leraba mayam siumba marketing tawbada khwaidagi laiba akhoi chahau si oina promote tawsi na khoi kanna khanari double cropping tawningba adumba yawbiragadi chahau thaningba adumba yawbiragadi akhoi department ge adumba akhoi packet ke na khanjari ba khoi campaign sida soidna charok yawbiu